Nungsirabit Islinggi Mapao request Matang Tozeri, Madudi, Islamgi Mapao, product sing, video Asida Tek Tozerabani, Masadagidum Leibiyu Darkaro Irabadi, Aduga, I channel homepage the Sangbirago, store Haiduna Yaori, Mother the Sangbiraga, collection Mamsing Adugi, Isagi Apamba Darkar with the Lobi Viagani, Aduga Nungsirabit Islinggi Darkaro Iba, Ain a bead of Islamgi Mapao product sing Aduda. Yaw the Yauragasu, comment section the Haiviramu, a Matangi video damu, take Torpun Trago, collection of the Hapsin of Honasibu. Hajigi coming at the say, Namaz Sondaba Migi Dandi. A Quinahana, coming a cream Madudi. Namaz Haiba Amal Pum Namatigi Hena for Amal Lemon. Adu Irabadi. Gyan losing labor me pum kudding Bapta from Toki. Madudi. Namaz Thadokum Matamda, Kayagi Matik amang ba oigani, Amasung, Allah na kaya yam na palm the oigani. Matangda hadis karanakal tozer. Allah Rasul S.A.W.gi na Haibirami, Musalman Amasung kafir anigi maraktu, Ken na batamli ba si namaz ni. Kanagumana uzat ilaitana kang na namaz Thadoklabadi, Mahak. Kafir oiba tabak nak nakrabani. Nong ma Allah Rasul S.A.W.gi na Haibiram. Ngasi aying aigi inakta farista ani laki. Aibu makoy na puraga chatlammi. Ay lambidu fangi. Mi ama laymay takta hipli atopa mi amana. Makutan nung pag ama pairagi hipli ba mi adugi manakta lepli. Amasung. Nung pag aduna makok ta kanna thari, Amasung hipli nupa adugi, makok adu machet tana kai khiram. Nupa aduna nung adu amuk low bachat ki, mahang na chat kringi de machet tana kai khiu makok adu amuk fakhiram me. Nupa aduna hipli nupa adugi, makok ta amuk hanna thari, Amasung makok adu amuk hanna machet tana kai khi. Asum na hanna tauri. Aina farista sing da hangi, masit karamba miyoino. Mahaki maral na karino, farista sing na hairagi, masigi mi asi faraz namaz Thadoklaga, tum thokba aduga namaz sondaba mini. Allah Rasul S.A.W.gi na Haibirame, namaz sondaba mi adugi damakta, kayamat kinumita hingfam layroi. Amasung mahaki damak mangalamata fangloi loinana karun haman natraga firawun natraga uwaywin khalf munafik loinana jahannam dalang thakigani kan dunya da mal tanbagi niyam marini ahan badu ningthau natraga achau asang oib ani subda service tauba ahum subda law hingol koib mari subda khutsa haibagi thabak sing tauba Kanagumar Langak Sasan Senaring the Namaz Thadokrabadi. Mahakpu Hasar the Firawun Galoina Hogat Hangani. Lalol itik Amadi low singu with Namaz Thadokrabadi. Uwavin Kalfka, Loinan Jahannam the Lang Takigani. Kanagumar Masagi Kutsa Haibagi Tabakto Maram the Namaz Thadokrabadi. Kayamat Kinumita, Firawun gi Wazir Haman Galoina Hogat Hangani. Allah Rasul S.A.W.gi na Haibirame. Kang namaz Thadokli mi Aduda. Allah Ta'ala na kayamat namiti yam na S.A.W.gi. Hazrat Ubada bin Samit na Hai. Ayngon da Allah Rasul S.A.W.gi na. Potlam tarit ki yathang pivirame. Madugi manung dagi ani amadi asini. Nang Allah gamanaba amata thamlakkan. Karigomanang machet kakatlabasu natraga maida Thadoklabasu. Anisubana kang na namaz Thadokanu, maramdi kang na namaz Thadokliba mi adu, Islam dharmadagi, Thoktagan. Hazrat Muaz bin Jabal na Haibirame. Aiginung sirumar Hazrat Muhammad S.A.W.gi na. Ayngon du wasyat taratawrame. Madudagi anidi asini. Ahan badu, nang Allah gamanaba matat hamlakanu. Karigomanang madugi maram digi Hatoklabasu natraga maide Thadoklabasu. Ani subana, Faraz namaz kaidaunung the Thadokanu maramdi, Faraz namaz with Thadoklabadi. Allah Ta'ala na mahakpu ngakti senbira roy.
ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯀꯅꯥꯒꯨꯝꯕꯒꯤ ꯐꯔꯖ ꯅꯃꯥꯖ ꯑꯃ ꯅꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯁꯨꯡ ꯃꯥꯜ ꯆꯥꯡ ꯄꯨꯝꯅꯃꯛ ꯃꯨꯟꯊꯣꯛꯈꯤꯕꯒꯨꯝꯕꯅꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯅꯃꯥꯖ ꯁꯣꯟꯗꯕ ꯃꯤ ꯑꯗꯨꯒꯤ ꯏꯁꯂꯥꯝꯗ ꯁꯔꯨꯛ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀ ꯏꯁꯂꯥꯝꯒ ꯃꯔꯤ ꯂꯩꯅꯗꯦ ꯑꯥꯂꯤꯝꯁꯤꯡꯅ ꯏꯕꯤꯔꯤ ꯆꯥꯡ ꯅꯥꯏꯅ ꯅꯃꯥꯖ ꯁꯣꯜꯂꯤꯕ ꯃꯤ ꯑꯗꯨꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯄꯣꯠꯂꯝ ꯃꯉꯥꯗ ꯏज्ꯖꯠ ꯄꯤꯅꯕꯤꯒꯅꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤꯗꯃꯛ ꯆꯤꯟꯖꯥꯛꯀꯤ ꯑꯋꯥꯠꯄ ꯂꯩꯍꯟꯕꯤꯔꯣꯏ ꯑꯅꯤꯁꯨꯕꯗ ꯀꯕꯔꯒꯤ ꯑꯖꯥꯕꯇꯒꯤ ꯀꯟꯕꯤꯒꯅꯤ ꯑꯍꯨꯝꯁꯨꯕꯗ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯑꯃꯜ ꯅꯥꯃꯥ ꯌꯦꯠꯀꯤ ꯈꯨꯠꯇ ꯁꯤꯟꯅꯕꯤꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯂꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤ ꯃꯔꯤꯁꯨꯕꯗ ꯑꯁꯤꯒꯨꯝꯂꯕ ꯅꯃꯥꯖꯤꯁꯤꯡ ꯄꯨꯜꯁꯤꯔꯥꯠꯇ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯟꯊꯣꯛꯄꯤꯒꯅꯤ ꯃꯉꯥꯁꯨꯕꯗ ꯆꯥꯡ ꯅꯥꯏꯅ ꯅꯃꯥꯖ ꯁꯣꯜꯂꯤꯕ ꯃꯤ ꯑꯗꯨ ꯍꯤꯁꯥꯕ ꯀꯤꯇꯥꯕ ꯌꯥꯎꯗꯅ ꯖꯟꯅꯠꯇ ꯆꯪꯍꯟꯒꯅꯤ ꯅꯃꯥꯖ ꯁꯣꯟꯗꯕ ꯑꯃꯁꯨꯡ ꯀꯜꯂꯤꯕ ꯊꯧꯁꯥꯗꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯜ 15 ꯊꯣꯛꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ 5 ꯑꯃꯅ ꯗꯨꯅꯤꯌꯥꯗ 3 ꯑꯃꯅ ꯁꯤꯕ ꯃꯇꯝꯗ 3 ꯑꯃꯅ ꯀꯕꯔꯗ 4 ꯑꯃꯅ ꯍꯁꯔꯗ ꯗꯨꯅꯤꯌꯥꯒꯤ ꯆꯩꯔꯥꯛ 5 ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤꯗ ꯕꯔꯀꯠ ꯂꯩꯔꯣꯏ ꯑꯅꯤꯁꯨꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯉꯥꯜ ꯇꯥꯔꯣꯏ ꯑꯍꯨꯝꯁꯨꯕꯗ ꯃꯍꯥꯛꯅ ꯀꯕꯔ ꯃꯅꯨꯡꯗ ꯐꯪꯒꯗꯕ ꯆꯩꯔꯥꯛ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯀꯕꯔ ꯑꯗꯨ ꯌꯥꯝꯅ ꯆꯤꯟꯒꯅꯤ ꯑꯃꯁꯨꯡ ꯆꯞꯁꯤꯜꯂꯛꯄ ꯃꯔꯝꯗꯒꯤ ꯅꯥꯀꯜ ꯑꯃꯒꯤ ꯍꯨꯝꯗꯥꯡ ꯁꯔꯨ ꯅꯥꯀꯜ ꯑꯃꯗ ꯐꯥꯎꯗꯣꯛꯀꯅꯤ ꯑꯅꯤꯁꯨꯕꯗ ꯃꯍꯥꯛꯀꯤ ꯀꯕꯔ ꯃꯩ ꯆꯥꯛꯍꯟꯒꯅꯤ ꯑꯍꯨꯝꯁꯨꯕꯗ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯅꯕ ꯂꯤꯜ ꯑꯃ ꯊꯥꯒꯅꯤ ꯃꯥꯒꯤ ꯃꯃꯤꯠ ꯃꯩꯒꯤ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯈꯨꯖꯤꯟꯅ ꯌꯣꯠꯀꯤ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯈꯨꯖꯤꯟꯁꯤꯡ ꯑꯗꯨ ꯅꯣꯡꯃꯒꯤ ꯂꯝꯕꯤꯃꯨꯛ ꯁꯥꯡꯒꯅꯤ ꯂꯤꯜ ꯑꯗꯨꯅ ꯑꯁꯤꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯂꯤꯜ ꯑꯁꯤꯅ ꯃꯥꯒꯤ ꯃꯃꯤꯡ ꯍꯥꯏꯒꯅꯤ ꯑꯩꯕꯨ ꯅꯪꯒꯤ ꯗꯟꯗꯤ ꯄꯤꯅꯕꯒꯤꯗꯃꯛ ꯊꯥꯈ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯅ ꯕ꯭ꯔꯖ ꯇꯥꯕꯒꯤ ꯃꯈꯣꯜꯗꯒꯤ ꯍꯦꯟꯅ ꯀꯟꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯗꯟꯗꯤ ꯄꯤꯒꯅꯤ ꯐꯖꯔ ꯅꯃꯥꯖ ꯊꯥꯗꯣꯛꯄꯒꯤ ꯖꯣꯍꯔ ꯐꯥꯎꯕ ꯖꯣꯍꯔ ꯊꯥꯗꯣꯛꯄ ꯃꯔꯝꯗꯒꯤ ꯑꯁꯔ ꯐꯥꯎꯕ ꯑꯁꯔꯒꯤ ꯅꯃꯥꯖ ꯊꯥꯗꯣꯛꯄ ꯃꯔꯝꯗꯒꯤ ꯃꯒ꯭ꯔꯤब ꯐꯥꯎꯕ ꯃꯒ꯭ꯔꯤब ꯊꯥꯗꯣꯛꯄ ꯃꯔꯝꯗꯒꯤ ꯑꯦꯁꯥ ꯐꯥꯎꯕ ꯑꯃꯁꯨꯡ ꯑꯦꯁꯥ ꯊꯥꯗꯣꯛꯄ ꯃꯔꯝꯗꯒꯤ ꯐꯖꯔ ꯐꯥꯎꯕ ꯑꯜꯂꯥꯍꯅ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯃꯍꯥꯛꯀꯤ ꯆꯩꯔꯥꯛ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯩ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯁꯨꯊꯕꯗ ꯒꯖ 60 ꯂꯩꯅꯨꯡꯗ ꯆꯪꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯌꯥꯃꯠ ꯐꯥꯎꯕ ꯆꯩꯔꯥꯛ ꯐꯪꯗꯨꯅ ꯂꯩꯒꯅꯤ ꯀꯌꯥꯃꯠ ꯅꯨꯃꯤꯠꯀꯤ ꯆꯩꯔꯥꯛ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯍꯤꯁꯥꯕ ꯌꯥꯝꯅ ꯂꯨꯅ ꯂꯧꯒꯅꯤ ꯑꯅꯤꯁꯨꯕꯗ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯑꯍꯨꯝꯁꯨꯕꯗ ꯌꯥꯝꯅ ꯆꯣꯞꯅ ꯃꯩꯀꯣꯜꯅꯨꯡꯗ ꯂꯪꯊꯒꯅꯤ ꯃꯔꯤꯁꯨꯕꯗ ꯃꯔꯥꯏꯄꯛꯇ ꯋꯥꯍꯩ ꯄꯔꯦꯡ 3 ꯏꯒꯅꯤ ꯑꯍꯥꯟꯕꯗ ꯍꯣ ꯑꯜꯂꯥꯍꯒꯤ ꯍꯛ ꯃꯥꯡꯍꯟꯕ ꯃꯤ ꯑꯅꯤꯁꯨꯕꯅ ꯑꯜꯂꯥꯍꯒꯤ ꯑꯁꯥꯎꯕ ꯃꯥꯌꯣꯛꯅꯕ ꯃꯤ ꯑꯍꯨꯝꯁꯨꯕꯅ ꯅꯪꯅ ꯗꯨꯅꯤꯌꯥꯗ ꯑꯜꯂꯥꯍꯒꯤ ꯍꯛ ꯃꯥꯡꯍꯜꯂꯝꯕ ꯃꯔꯝꯗꯒꯤ ꯉꯁꯤꯗꯤ ꯅꯍꯥꯛ ꯑꯜꯂꯥꯍꯒꯤ ꯊꯧꯖꯥꯜ ꯐꯪꯂꯔꯣꯏ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯉꯁꯤꯒꯤꯗꯤ ꯑꯁꯤ ꯐꯥꯎꯕꯗꯪ ꯈꯪꯃꯤꯟꯅꯔꯁꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯃꯇꯝ ꯍꯦꯟꯗꯣꯛꯍꯜꯂꯒ ꯅꯃꯥꯖ ꯁꯣꯟꯕ ꯅꯨꯄꯤ ꯑꯃꯒꯤ ꯐꯜ ꯅꯃꯥꯖ ꯁꯣꯟꯗꯕ ꯃꯤꯅ ꯖꯤꯅꯥ ꯇꯧꯕ ꯃꯤꯗꯒꯤꯁꯨ ꯍꯦꯟꯅ ꯐꯠꯇꯦ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯈꯪꯍꯟꯕꯤꯌꯨ